पोथाबम सानाविदमदे सेम साबदो हौरे तिनाउजिंग मफमजे नंबोन नौरेमदा लैबा उत्राबट हाइरिबा जगह दुनी अखोई मफमजे चंगजल लकांदा हाइतारे अखोईगी मतौ करमना जगह जीबु सेनाबिरी अदुगा प्रकृति की खुसेम खल जिंजे मतौ करमना ngai हाइबना चिंगजिंगदा खंगनाबगिदमता इ तंजादो लोगजगे अदुगा मसिदा उरिबा संगसे मसिदा उरिबा संगसिदा अखोईगी खुलगी सिबु ngai बा पाट सिबु कका नत्रगा इपा इसा अमगा उनजनबगी तंजादो इ लोगजगे चिनाउजिंग नुंसिबिदुना वीडियो जे लोइबा फाउ जेंबियोना आइगे साइतगी रिक्वेस्ट तौजरी थैंक यू सो मच इसिनाउ खुदिमकपु पाबुंग हानो मुतदा पाबुंग इकाई खुनबु उच्चरी अखोई नंबोन नौरेमगी उत्राबट हाइरिबा जगह सिगी पाबुंग जे करी थवाई पुबिरगा लैबिबनो हानमदो अदोमता हाइबिनो अहनजिंग लैरमबजिंग हुजि लैगिद्रा सोलिसिंग अमसा पन मरफुदा या जॉइंट सेक्रेटरी न उजरमी अदगी मथंग लाकना अहनजिंग सिनजमदगी कमिटी जे सिन लागोदगी अदुम ओइरी हुजिंग सोलिसिंग ने तरामैदगी जनरल सेक्रेटरी ओइरे या हुजि ओइदना लैजरी रुपासी मरमदा तौबदा अखोइना पार्से सुमाइन तौरदी पार्से मांग तारे मरमदी मांग हाइबसी कमाय मांगदगेबो सिंबिङै लैते मपु लैतबा मपु म थमद्रगदी मसी कमाय तौजे अदु कमिटी लैरिसिदि हैना कमिटी नसिदा कंट्रोल ngमरoi पब्लिक मीटिंग अमा तौरसेना पब्लिक मीटिंग अमा तौरे अदुदि पार्से कनबदंग कोई प्रोजेक्ट अमा थाजगे मया मेंबरसिना मेंबर मसिंगना चाम कुन्ने मेंबर मसिंग चाम कुनजे का लमजी नंबोनगी लम अयाम ओइगदरो पाबुंग मसी कमाय तौदने कोंगहामदगी मेंबर कुल लेरमदगी खरखरा सुम तोखिदना हुजि मेंबर मंगा दंगाइरे मेंबर मंगा दंगाइरे अतैदि नौरेम गाक्तनेबा अतैदि नौरेम गाक्तने हादि जगाजिदा अखोगी नौरेमगी जगाजु ओइरिबनिना अदो पाबुंग आइना सिते लाक्सनिंग पॉइंट जे पाबुंग जोदुजु हाइबिरि अदुगा अखोगी मांग्रब उचेकसिंग हाइतारे चही की ओइना लाअम्बा थाइना पाबुंग ओइनागा अंगांग ओइरिंगाइ हाइतारेको अदुदा अदगी लाखोसना उचेकसे याम तारमे उपर लिसिंग अनि ओम तारमेबा कई उचेक ओइगदो मानु थंगोंग सुरी अदगी उमु अदगी कनो उरेन पोरो माइना हाइनाबा अदुमसिंदु लामी अदुदगी मतम मोरगा कनो तो मार्च के सेकेंड वीक फाउ लेरमेबा अदगी मार्च की सेकेंड वीक नोंगामदगी अदुम मफम दकराइ सके नो हाइबदि कोइ खंगद्रे मान बमदा हनगरा अदगी पाट चाबा कोई मेंबर सिंगिना पार्से करमाइतोना सेंगा तौदगी थांजिंग थानाबा तौसी अदोदि सेंगदोगा लंगना थमजि पासे मांगि तारे मेंबर चाम कुना थांजिंग थाले थांजिंग थाबासे याम प्रॉफिट फंगना थाबा नते पासी मांगदना मने सेंगबने अदगी ngakhang asu nga thadaba yade pali matik chadana tawbunina ahamba maktada akoi society na loan lawraga cooperative bank dagi paisa lawraga pali ji hapi mina hapnina matik chana hapangamde adudagi sum mathang lakudna solution tara marida logena minister oringeda rkkbi wai haiba department na pali ji question baisida loina ba koi baisida मासु याम थवा यावना होनजरमने अरु मतिक चाना याम वांगना अखोगी अनिंग मदरी थुंगिदे होय मरमदी थुंगिदे हाबदी कमाय तोगे इसिंगजी लाइबा वाक्सिंग इरम इसिंगजी यामना बहुत लाएबा लाइबा इसिंगजी कमाय दोना तौदेगे ना तौबदा आमा मदरा सो लिसिंगा मा समापन हुमरा तरे हुमद्राइन पान मरफु सोइदा चावना सिरि यूनियन मिनिस्टर चावना मिनिस्टर ओरिंग IFCD मिनिस्टर ओरिंग साइपोल लाइना मा तोइ तुरेंदा साइपोन जिना पाइप पुरगा लमजाव हरिबा मफम जिना थादोगदि सिंजे कंट्रोल तौंगने इरिसिनेन एसी अरे सीबी जिना लागना तौरगा तौबदगी माजु बोर्ड कागिदबदगी प्रोजेक्ट से फेल ओइरा प्रोजेक्ट से हुजि अदो फेन ओइबदगी हुजि पोदो करम डिपार्टमेंट दी लौखत पगी कंडीशन दे लई पाबुंग हुजि से सेंसंग जी कया कमायना काइथरगा खोगी रॉन जे फेंसिंग तोरपगी कई कंडीशन दे लई हाइदी पात से महौसा की प्रकृति की कुसेम जे मांग की दनबगी दमकता हाइतारेको ओ मांग की दमकता प्रजासिना मेंबर सिना याम थवाय होनमने अदुबु सेन की मतंग लापजे उपाय लैतदना प्रोजेक्ट की मते यमदंग पंजगेबा प्रोजेक्ट से डायरेक्टर सिनबा चंद्रना होना बिदना प्रोजेक्ट से पास तौरा यारनी नो उत्राबागिदो हाइना प्रोजेक्ट से अहमद कना करी तौदे खनबदा मेंबर चावना अखोई सिदा ऑफिस अमा सारसी हाइना मांग लैबा ऑफिस साबने मथंगदा मै ठिकादार से लाकना सुबा हौरगेना तौबदा यारनी सुबा हौरने लाइटिन खोरमदना कोई खोरमे अदुगा पलीसी मतिक चाना हापी होना ममांग नाकन अदगी
ꯁꯤꯃ ꯍꯥꯞꯄꯀꯥꯟꯗ ꯃꯅꯤꯡꯒ ꯅꯥꯀꯟꯁꯤꯅ ꯅꯣꯡꯖꯨ ꯂꯥꯛꯇꯅ ꯂꯣꯏꯍꯧꯗ꯭ꯔꯦ ꯅꯣꯡꯖꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯠꯀꯤ ꯐꯤꯕꯝꯁꯤꯗ ꯃꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯉꯩ ꯁꯨꯒꯗꯒꯦ ꯑꯗ ꯏꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯄꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯅꯕ ꯇꯧꯖꯔꯒꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡꯁꯤ ꯆꯤꯡꯊꯣꯛꯅꯕꯒꯤꯗ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯈꯔꯒ ꯑꯗꯒꯤ ꯃꯦꯝꯕꯔ ꯃꯣꯏ 3 ꯑꯃꯒ ꯌꯥꯎꯔꯒ ꯄꯥꯠꯁꯤ ꯉꯥꯛ ꯁꯦꯟꯗꯅ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯁꯦ ꯁꯤꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯔꯝꯕ ꯊꯥꯗ ꯑꯣꯏꯅ ꯁꯤꯠꯄꯤ ꯁꯤꯒꯤ ꯁꯤꯠꯄꯁꯤ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯁꯤꯠꯂꯤ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯂꯥꯁ ꯁꯤꯠꯂꯤ ꯋꯤꯛꯇ ꯁꯤꯠꯂꯤ ꯑꯗꯨꯒ ꯃꯥꯔꯆꯀꯤ ꯐꯥꯔꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯦꯝꯕ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯄꯥꯠꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯂꯧ ꯄꯔꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯅꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯂꯧ ꯄꯔꯤ 94.18 ꯂꯩꯔꯝꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯋꯤꯀꯣ ꯄꯥꯕꯨꯡ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯕꯨ ꯂꯦꯟ ꯁꯤꯂꯤꯡꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ 20 ꯄꯣꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯈꯔ ꯆꯠꯈ꯭ꯔꯦ ꯄꯥꯠꯀꯤ ꯃꯅꯨꯡꯁꯤꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯧ ꯄꯔꯤ 94.18 ꯂꯩꯕꯅꯦꯕ 18 ꯂꯩꯕꯁꯤꯗ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯌꯨꯝ ꯂꯩꯖꯗꯕ ꯍꯤꯡꯒꯣꯜ ꯂꯩꯖꯗꯕꯗ ꯃꯣꯏ 4 ꯃꯣꯏ 9ꯗ ꯂꯝ ꯈꯔ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯣꯏꯗꯒꯤ ꯗꯣꯅꯦꯁꯟ ꯈꯔ ꯂꯧꯏ ꯂꯧꯔꯤꯕ ꯁꯦꯟꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯦꯝꯕꯔꯁꯤꯡꯅ ꯆꯥꯊꯣꯛꯄ ꯅꯠꯇꯦ ꯃꯔꯝꯗꯤ ꯅꯥꯎꯔꯦꯝꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯏꯟꯇꯔꯚꯤꯂꯦꯖ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯣꯠ ꯆꯩ ꯁꯥꯐꯝ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯑꯃꯗ ꯁꯥꯒꯦ ꯑꯗꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯂꯥꯏ ꯑꯣꯏꯒ꯭ꯔꯕ ꯑꯣꯏꯅꯥꯝ ꯕꯣꯔꯥ ꯍꯥꯏꯅ ꯀꯧꯏ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯜ ꯑꯃꯒ ꯑꯩꯈꯣꯏ ꯄꯥꯠꯀꯤ ꯃꯆꯦꯜ ꯑꯃ ꯇꯧꯔꯒ ꯃꯣꯏꯗꯒꯤ ꯂꯧꯔꯛꯄ ꯄꯩꯁꯥꯗꯨꯅ ꯂꯝꯕꯤ ꯊꯩꯗꯣꯛꯏ ꯋꯥꯡꯒꯣꯏ ꯇꯨ ꯑꯣꯏꯅꯥꯝ ꯁꯤ ꯂꯝꯕꯤꯁꯤꯅ ꯄꯥꯠ ꯃꯌꯥꯏ ꯄꯥꯠꯀꯤ ꯁꯔꯨꯛ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯇꯧꯔꯦ ꯑꯗꯒꯤ ꯀ꯭ꯂꯕꯀꯤ ꯒ꯭ꯔꯥꯎꯟ ꯈꯔ ꯊꯣꯜꯂꯦ ꯑꯗꯨꯗ ꯆꯠꯈꯤꯕꯁꯤ ꯍꯧꯖꯤꯛ ꯂꯧꯄꯔꯤ 38ꯒ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯗꯨ ꯂꯝꯗꯤ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯂꯝꯗꯤ ꯃꯥꯡꯕꯗꯤ ꯅꯠꯇꯦꯕ ꯂꯣꯏꯅꯕ ꯂꯩ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯠꯁꯤꯗꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯥꯕ ꯉꯥꯁꯤ ꯀꯔꯝꯕ ꯉꯥ ꯃꯈꯜꯁꯦ ꯐꯥꯏ ꯑꯗꯨꯒ ꯉꯥꯁꯤ ꯄꯜꯂꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅꯤನ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯉꯈꯥꯡꯉꯁꯨ ꯃꯈꯣꯏꯒꯤ ꯈꯔ ꯂꯩꯕ ꯑꯗꯩ ꯉꯥꯗꯨ ꯊꯥꯗ ꯌꯥꯗꯕꯅꯤ ꯑꯗꯩ ꯂꯩꯔꯝꯕꯁꯤꯡꯗꯨ ꯃꯦꯝꯕꯔꯁꯤꯡ ꯈꯟꯅꯔꯒ ꯑꯗꯨꯗꯤ ꯅꯪꯒꯤ RKKB ꯑꯣꯏꯅ ꯇꯧꯕꯁꯦ ꯄꯨꯈ꯭ꯔꯤ 9 ꯊꯣꯛꯑꯝꯃꯦ ꯑꯗ ꯁ꯭ꯀ꯭ꯋꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯧꯕꯅ ꯃꯦꯝꯕꯔ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯑꯄꯤꯛꯄꯅ ꯌꯥꯝꯅ ꯃꯦꯝꯕꯔ 23 ꯊꯥꯖꯟꯕ 13 ꯊꯥꯖꯟꯕ ꯁꯨꯃꯥꯏꯅ ꯇꯧꯅ 13 ꯊꯥꯖꯟꯕ ꯁꯨꯃꯥꯏꯅ ꯁꯥꯖꯜꯂꯒ ꯅꯣꯏ ꯏꯁꯤꯡꯗꯨ ꯀꯪꯊꯣꯛꯑꯣ ꯑꯗꯨꯒ ꯄꯥꯠꯁꯤ ꯃꯥꯡꯕ ꯇꯥꯔꯦꯅ ꯄꯥꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯐꯨꯝ ꯁꯦꯡ ꯈꯣꯠꯇꯅ ꯍꯣꯠꯅꯩ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯗꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯨꯠꯁꯦꯝꯁꯤꯕꯨ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯕꯒꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯀꯣꯏꯕꯒꯤ ꯈꯜꯁꯦ ꯃꯥꯡꯈꯤꯗꯅꯕꯒꯤ ꯍꯥꯏꯗꯤ ꯈꯜꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯂꯩꯕꯗ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤꯅ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯤꯔꯤꯕ ꯈꯨꯜꯁꯤꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯃꯥꯡꯐꯗ꯭ꯔꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯥꯕꯨꯡꯅꯒ ꯍꯥꯏꯕꯤꯈꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕ ꯂꯥꯛꯈꯤꯗꯕ ꯑꯗꯨ ꯂꯥꯛꯈꯤꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯈꯛ ꯄꯤꯔꯤꯕꯅꯦꯕ ꯑꯁꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯈꯜꯁꯤꯡꯁꯦ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯈꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯅ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯗ ꯀꯩ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏꯌꯦꯅ ꯊꯝꯕꯤꯅꯤꯡꯉꯤ ꯄꯜꯂꯤꯁꯤꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯒꯗꯤ ꯃꯤꯁꯤ ꯇꯥꯔꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯄꯜꯂꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯗꯤ ꯁꯣꯁꯥꯏꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯈꯔ ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯃꯇꯨꯡꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯍꯥꯏꯁꯤ ꯊꯥꯗꯕ ꯈꯔ ꯊꯥꯗꯕ ꯌꯥꯅꯅꯕ ꯄꯜꯂꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯅ ꯁꯦꯝꯕꯤꯔꯕ ꯄꯥꯠꯁꯨ ꯀꯜꯂꯦ ꯃꯦꯝꯕꯔꯁꯤꯡꯁꯨ ꯀꯥꯟꯅꯔꯦ ꯑꯗꯒꯤ ꯈꯨꯜ ꯑꯅꯛꯄꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯕ ꯂꯝꯕꯤ ꯊꯣꯡ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯣꯏꯍꯧꯗꯕꯗꯒꯤ ꯇꯧ ꯂꯣꯏꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯠꯁꯦ ꯇꯨꯔꯦꯟꯁꯦ ꯀꯔꯝꯕ ꯇꯨꯔꯦꯟꯒꯗꯤ ꯅꯛꯅꯩ ꯄꯥꯕꯨꯡ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤ ꯅꯝꯕꯣꯜ ꯇꯨꯔꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒ ꯁꯤꯗ ꯄꯥꯠꯁꯤꯒ ꯐꯨꯠ 500 ꯔꯣꯝꯗꯅꯤ ꯀꯥꯟꯅꯔꯤꯁꯦ ꯑꯁꯤꯗꯩꯗ ꯂꯩꯕ ꯑꯗꯨꯒ ꯇꯨꯔꯦꯟꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯣꯛ 63 ꯇꯨꯔꯦꯟꯁꯤ ꯏꯆꯦꯜ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯄꯤꯕꯗꯤ ꯑꯐꯕ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯗꯤ ꯊꯥꯖꯟꯗꯅ ꯐꯨꯟꯖꯟꯗꯅ ꯏꯁꯤꯡꯒꯤ ꯆꯦꯟꯗ꯭ꯔꯕ ꯂꯣꯛꯇꯥꯛꯇ ꯇꯥꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯐꯨꯟꯖꯜꯂꯦ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯎꯇ꯭ꯔꯥꯕꯥꯗꯁꯦ ꯑꯗꯨꯕꯨ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯨꯠꯁꯦꯝꯁꯤꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯕ ꯃꯦꯝꯕꯔꯁꯤꯡꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯅꯁꯨ ꯀꯥꯏꯗꯅꯕ ꯀꯟꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯗ ꯑꯗ ꯃꯣꯏꯒꯤ ꯍꯥꯏꯕ ꯄꯥꯎꯇꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ
ꯃꯣꯏꯗ ꯑꯃꯨꯛ ꯍꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯜꯂꯤꯁꯤ ꯁꯦꯝꯃꯒꯗꯤ ꯑꯩꯈꯣꯏ ꯄꯥꯠꯁꯤ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤ ꯁꯤꯠꯄ ꯃꯇꯝꯗ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯌꯥ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟꯖꯤꯟ ꯀꯌꯥꯃꯨꯛ ꯄꯥꯜꯂꯒ ꯏꯟꯖꯤꯟꯁꯤ 10 ꯏꯟꯖꯤꯟ 10ꯗꯤ ꯌꯥꯝꯃꯤ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯌꯥꯝꯅ ꯆꯠꯂꯦꯕ ꯊꯥꯎ ꯕꯤꯔꯦꯟ 14-15ꯁꯤ ꯆꯪꯉꯦ ꯏꯟꯖꯤꯟꯒꯤ ꯈꯣꯔꯁꯥꯁꯤꯅ ꯄꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯗꯗꯤ ꯍꯣꯡꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯔꯐꯨ ꯄꯤ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯅ ꯒꯃꯦꯟꯅ ꯏꯁꯤꯡ ꯁꯤꯜꯂꯦ ꯄꯩꯁꯥ ꯄꯤꯌꯣꯅ ꯍꯥꯏꯕꯗꯤ ꯄꯤꯔꯛꯑꯣꯏꯗꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯅ ꯃꯥꯡꯕ ꯇꯥꯕ ꯊꯤꯗꯅ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯠꯁꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯄꯤꯕ ꯈꯨꯠꯁꯦꯝꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯦꯝꯕꯔꯁꯤꯡꯅ ꯃꯦꯝꯕꯔ ꯆꯥꯝ ꯀꯨꯟꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯂꯩꯕ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯋꯥꯡꯁꯣꯏ ꯂꯥꯏꯁꯣꯏꯗ ꯍꯧꯖꯤꯛ ꯐꯨꯜꯂꯤꯕ ꯃꯦꯝꯕꯔꯁꯤꯡ ꯃꯣꯏꯗꯤ ꯌꯥꯝꯃꯦ ꯍꯥꯏꯌꯦ ꯑꯦꯔꯤꯌꯥꯁꯨ ꯆꯥꯎꯋꯦ ꯍꯧꯖꯤꯛ ꯐꯨꯟꯗꯅ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯎꯗ꯭ꯔꯥꯕꯥꯗꯗꯤ ꯑꯗꯨꯗꯤ ꯇꯧꯗꯦ ꯃꯦꯝꯕꯔꯁꯤꯡ ꯈꯟꯅꯔꯒ ꯀꯃꯤꯇꯤꯒ ꯈꯟꯅꯔꯒ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯒ ꯄꯥꯎꯕꯨꯡ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗ ꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ ꯑꯣꯏꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯚꯤꯂꯦꯖꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯊꯥꯕꯁꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯈꯣꯏ ꯂꯤꯂꯥ ꯃꯣꯏꯅ ꯂꯥꯎꯊꯣꯛꯑꯒ ꯃꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯈꯨꯟꯁꯥꯡꯁꯤꯗ ꯊꯥꯍꯟꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯥꯎꯔꯦꯝ ꯈꯨꯟꯁꯥꯡ ꯊꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯃꯦꯝꯕꯔ ꯆꯥꯝꯀꯨꯟꯁꯤꯅ ꯃꯇꯦꯛ ꯇꯧꯔꯒ ꯄꯥꯠꯁꯤ ꯁꯣꯡꯉꯛꯇꯅꯕ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯗꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯈꯜꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯊꯥꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯠꯁꯦꯟꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯄꯥꯠꯁꯦꯟꯁꯤ ꯆꯍꯤ ꯑꯃꯗ ꯍꯥꯟꯅꯗꯤ 24,700 ꯊꯤꯔꯝꯃꯤ ꯑꯗꯨ ꯁꯣꯛ 2,000ꯗꯒꯤꯗꯤ ꯄꯔꯤꯗ 10,000 ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯦꯝꯕꯔꯁꯤꯡꯁꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯃꯔꯝꯗꯤ ꯃꯇꯤꯛ ꯆꯥꯅ ꯄ꯭ꯔꯣꯐꯤꯠꯇꯨ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯅꯆꯥꯅꯁꯨ ꯁꯨꯝ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯒꯤꯁꯨ ꯏꯄꯨ ꯍꯣꯏꯁꯨ ꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯦꯅ ꯍꯥꯏ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ ꯑꯗꯣ ꯄꯥꯕꯨꯡ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯎꯆꯦꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯨꯀꯥꯟꯗ ꯁꯥ ꯎꯆꯦꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯎꯆꯦꯛꯁꯤ ꯂꯥꯛꯈꯤꯗꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯂꯩ ꯈꯔ ꯂꯥꯛꯑꯝꯃꯦ ꯍꯥꯀꯨꯝꯁꯦ ꯀꯔꯝꯕ ꯊꯥꯗ ꯂꯥꯛꯄꯤꯒꯤꯅꯣ ꯄꯥꯕꯨꯡ ꯀꯩꯅꯣꯗ ꯅꯕꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯦ ꯎꯆꯦꯛ 1,000ꯃꯨꯛ ꯂꯩꯔꯝꯃꯦꯕ ꯂꯩꯔꯝꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯠꯁꯤ ꯁꯤꯠꯄ ꯇꯥꯔꯦꯅ ꯃꯤꯁꯤ ꯎꯆꯦꯛꯁꯤꯒ ꯃꯤꯒꯗꯤ ꯅꯛꯁꯟꯅ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯠꯁꯤ ꯁꯤꯠꯅꯅꯕꯒꯤ ꯇꯧꯕꯗ ꯃꯣꯏ ꯃꯇꯣꯝꯗ ꯄꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯃꯨꯛ ꯂꯩꯒꯗꯣꯏꯔꯣ ꯄꯥꯕꯨꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯄꯥꯠꯁꯤ ꯃꯥꯡꯗꯅꯕ ꯇꯧꯔꯤ ꯏꯁꯤꯡꯁꯤ ꯁꯤꯠꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯃꯣꯏꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯠꯄ ꯌꯥꯔꯣꯏ ꯄꯜꯂꯤꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯖꯤꯜꯂꯒ ꯑꯗꯩꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯨꯔꯤꯁ ꯍꯣꯝ ꯑꯃꯁꯨ ꯁꯥꯒꯅꯤ ꯑꯗꯨꯒ ꯎꯆꯦꯛꯁꯨ ꯑꯗꯨꯝ ꯇꯥꯖꯕ ꯑꯗꯒꯤ ꯃꯤꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯥꯡꯖꯤꯡ ꯊꯥꯕꯗꯨ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯤ ꯆꯪꯉꯔꯣꯏ ꯎꯆꯦꯛꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯄꯤꯕ ꯁꯤꯗꯩꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯒ ꯇꯧꯁꯦꯅ ꯁꯨꯃꯥꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯐꯕ ꯊꯕꯛꯁꯤꯗ ꯄꯜꯂꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯊꯕꯛꯁꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯇꯨꯔꯤꯁꯁꯨ ꯂꯥꯛꯑꯣꯏ ꯑꯗꯒꯤ ꯑꯃꯁꯨ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯗꯤ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯎ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯈꯟꯅꯔꯤ ꯁꯤꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯁꯤꯠꯇꯁꯨ ꯌꯥꯗꯕ ꯑꯗ ꯒꯃꯦꯟꯅ ꯂꯣꯏꯅꯃꯛ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯃꯦꯝꯕꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯃꯣꯏ ꯈꯔ ꯑꯃꯗꯤ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯇꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯝꯕꯔ ꯈꯔꯅꯗꯤ ꯒꯃꯦꯟꯗ ꯍꯥꯏꯌꯣ ꯒꯃꯦꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯥꯎ ꯊꯨꯝ ꯑꯗꯩ ꯑꯃ ꯇꯧꯕ ꯐꯥꯎꯗꯤ ꯒꯃꯦꯟꯗ ꯍꯥꯏꯔꯨꯕꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯂꯤꯖ ꯇꯧꯔꯒ ꯅꯣꯏꯅ ꯂꯧꯕꯅꯤ ꯅꯣꯏ ꯄꯥꯠ ꯐꯅꯕ ꯇꯧꯕꯁꯤꯗ ꯅꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯧ ꯍꯥꯏꯕ ꯑꯃ ꯃꯊꯛꯇ ꯍꯥꯏꯈꯤ ꯑꯗꯨꯅ ꯄꯥꯠ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯕ ꯒꯃꯦꯟꯅꯁꯨ ꯌꯦꯡꯁꯤꯟꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯠꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯇꯨꯔꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯩꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯗꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯨꯝ ꯎꯕꯤꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩꯕ꯭ꯔꯥ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩ ꯁꯤꯗ ꯁꯪ ꯃꯆꯥ ꯑꯃꯟꯕ
ꯆꯪꯉꯛꯄꯗ ꯂꯩꯍꯧꯕ ꯑꯃꯟꯕꯁꯦ ꯁꯤ ꯃꯌꯥꯗ ꯌꯥꯝ ꯀꯨꯊꯔꯝꯕ ꯐꯨꯠ 9-10 ꯂꯨꯕꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯇꯅ ꯁꯔꯨꯛ ꯑꯃ ꯊꯣꯛꯄꯩ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯂꯦ ꯁꯤꯗ ꯒꯥꯔꯤ ꯄꯥर्क ꯑꯣꯏꯅꯅꯕꯗ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯃꯒ ꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯝ ꯇꯨꯔꯤꯁ ꯂꯥꯛꯄꯒꯤ ꯄꯣꯊꯥꯐꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯗꯣ ꯍꯧꯔꯦ ꯑꯗꯨꯒ ꯍꯧꯔꯤꯕꯁꯤꯅ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯤꯗꯩꯅ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯖꯒꯥꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯝꯒꯠꯂꯛꯅꯕꯒꯤ ꯍꯣꯠꯅꯕꯗ ꯆꯥꯎꯔꯤꯕ ꯖꯒꯥꯅꯦꯕ ꯃꯣꯏꯁꯤ ꯆꯍꯤ ꯍꯧꯀꯨꯝꯗꯒꯤ ꯍꯧꯔꯒ ꯆꯍꯤ 3ꯗ ꯂꯣꯏꯅꯕ ꯇꯧꯒꯅꯤꯅ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯅꯗꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯀꯨꯝꯁꯤ ꯀꯨꯝꯗꯥ ꯑꯃ ꯇꯧꯕ ꯏꯉꯥꯗꯁꯨ ꯅꯨꯡꯁꯥ ꯍꯦꯛꯇ ꯁꯥꯕ ꯏꯁꯤꯡ ꯂꯥꯛꯇꯕ ꯍꯣꯏ ꯀꯥꯂꯦꯟꯗꯁꯨ ꯅꯨꯡꯁꯥ ꯁꯥꯗꯕ ꯃꯐꯝꯗ ꯏꯁꯤꯡ ꯍꯦꯛꯇ ꯂꯥꯛꯁꯟꯕ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯍꯟꯗꯛꯀꯤ ꯇꯧꯈꯤꯕꯗꯨ ꯀꯥꯂꯦꯟꯗ ꯂꯥꯛꯁꯟꯗꯅ ꯄꯔꯤ ꯂꯣꯏꯍꯧꯗꯕꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯩ ꯑꯗꯨꯒ ꯅꯦꯆꯔꯦꯜ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯅꯦꯆꯔꯦꯜꯗ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯃꯈꯛ ꯑꯣꯏꯕꯅꯤ나 ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯖꯒꯥꯁꯦ ꯑꯗꯨꯒ ꯉꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯕꯤꯔꯝꯃꯤꯕ ꯄꯥꯕꯨꯡꯕꯨꯁꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯨꯖꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯂꯣꯏꯔꯦ ꯇꯣꯛꯑꯒꯦ ꯍꯥꯏꯕꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯣꯏ ꯈꯔꯅ ꯃꯦꯝꯕꯔ ꯈꯔꯅ ꯌꯥꯗꯦ ꯃꯔꯝꯗꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯃꯤ ꯌꯥꯎꯗꯦ ꯅꯍꯥ ꯉꯥꯛꯇꯅꯤ ꯅꯪ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨ ꯂꯣꯏꯕ ꯑꯣꯏꯕꯅꯤ ꯑꯗꯨ ꯄꯥꯕꯨꯡꯕꯨꯁꯨ ꯍꯦꯟꯅ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯦꯟꯅꯕꯤꯔꯒ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯦꯟꯅ ꯐꯕ ꯊꯧꯒꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ